ngara nungdan phongkiba pandangi pause digi malboiba pau khara khangatsaraga miyamda khudo tamjige Kuki MLA taragi mathakta assembly ne chapchaba action lawduna disqualify tawgadabane Thailand lenga ki MLA minister oina Indian constitution gi wangbada tokhaiba territory taliba Kuki minister ani amade Kuki MLA nipan gi mathakta tha asigi saiche kuntraga mathoidagi phamba haugadariba Manipur legislative assembly ne chapchaba action lawgadabane amadi makhoi atara disqualify tawgadabane haina CPI Manipur State Council amade All India Trade Union Congress Manipur State Council ge Maikei degi taksilakri Ifa rupa mahal text laiba iraba babanda pangdokpa paugi mifam amada CPI Manipur State Council ge secretary L Thoire na hai mamang seigi me ahum degi tholakhiba irang asigi maramda Manipur mase tana thugana ba honariba selengakta hauji minister oiriba ani yaun MLA taragi mathakta logi matung ina hauji fawba action amata lawba ngamdana leiri masigi mathakta BJP ki Kuki MLA singa sigi mathakta party na kari ki action lawba ngamdribano MLA minister amana phangba jakthung amasum hak khudi maksabsana phangaliba se center amasung iselenga ki karamba aronba agenda laibana haina su thurena hangke paugi mifam aduda saru yakhiba All India Trade Union Congress Manipur State Council ki secretary L Sotin Kumar hai iset aside special status binaba Manipur ki territorial integrity kaidanaba Manipur bu mase tana thugaina ba honariba Manipur lengakta yauriba Kuki MLA taragi mathakto lafam thokpa sab action lagduna disqualify tawnaba highway ani the highway protection force lingnaba gidamak sabba warep tha sigi kuntraga mathoidagi haugadariba assembly mifam da lawgadabani haina taksingki Assam Rifles na purup amada tongsimba leite Pishin Nayar Assam Rifles pu lan uhanba yaba video mayap ama thadoraliba adu Manipur natraga awang point state kinate semdok sadok laba video ni aduga karana Myanmar amasu Rohingya region degi thadorakpani haina Assam Rifles ki Director General Lieutenant General Pishin Nayar na phongdokre India Today da Pishin Nayar na phongdokhibada thadoraliba video sing adu semdok sadoktuna Manipur da thokpa thodok oin uhanbani video karana Myanmar amasu Rohingya region degi thadorakpani aduga atai video na semdok sadolaba video clipping aktani mamang sei lising ani yasumna kungohumdogi me ahumdagi Manipur da kang ki irang tholakpadagi Assam Rifles na neutral oina phuru amata da misang jangba tawduna Manipur da santi hanjilakna ba hona duna lakli mahana makha taraduna Assam Rifles bu lan uhana ba thadorakpa video sing adu thaja beganu aingonda su video clipping kuntrani phurom lai haiba video clipping adu awang no post testing ga mari leina de ayambane Myanmar amade atai mafam singdagi ni aduba meyo kharana aronba agenda gi makhada Central Forcing miyam ki mayokta thabak tawba oina uhanaba honabane hoi Manipur gi oiba video kharadi yawi madusi yamna pikpe accident kharagini haina su phongdokhi mahana makha taraduna asigomba aramba video clipping khara soithoklaga Manipur da thokliba kaung ki irang asida Assam Rifles na purup amada tongsimba oina uhanaba honabane Assam Rifles na purup amada tongsimba leite punamak tongani masida thajabigano haiki border security ka mari lenina Lieutenant General PC Nayar na hai yumthangna baleba ama oriba Myanmar da tangdu leitaba phibam ama leriba asigi impact awang no point station da phangli aduba haujikti border da lalhawba singi irang amade drug lalomba gi phibam so hanadagi yamna hanthakhrei nahang awang no point station gi security gi phibam khangi hairabadi yumthangna riba leibak maru oina Myanmar gi phibam su khangba mathau tai haina su phongdokhi awang no point station asi yumthangna balebak sing saina Bhutan Myanmar Bangladesh amadi Nepal ngamkai pulibani transfer order kaktrabadi school thonglon gadari Jiribam district ki Ahmedabad High School da headmaster oiba Abdul Salam amadi assistant teacher Aja Hoisenbu transfer taropobo yaningdaba phongdokna mahiro amadi school management committee na local MLA DC amadi ZEO Jiribam da memorandum pisingkrabasu thaba oina tabiraktabana maram oiraga ngasi school asida mahiro khunja amadi SMC na phangkhiba mifam na lawkhiba warep ki matung ina aroiba oina numi mangane matam piduna yenglaba fawbada thaba oina mari leinaba authority sing na transfer tawkhiba oja ani gi order kaktrabadi school thonglon silagani haina mairoi sing na lepa warep the SMC committee Ahmedabad High School asu sawgalagani haina SMC committee ge secretary MD Habibur Hussein na phongdokhi matung oja ani maram chadana transfer tawayaroi transfer order kakadabani haina kholau kya sulauki ningsingba yai Ahmedabad High School asida puna mahiroi chatruka humtraga manga leibada oja taraga manga na lek takpi tambiduna laklibani
Lenga asi Kuki makada layrabra. Iste lenga asi Kuki makada layrabra han hanglakpaga loinana. Lengang na paikhatpayaba thabaksing paikhalo haina. Loyalam apumba nupi lupki president Khongdram ibehal na thamagli. Ngasi Khumbom bazar laiba ipa numpong ningthau. Ima Pathoibi haraubi sanglenda maikai adongi. Maira paibi miyamna punduna pangthokkiba wakam mifam saruk yaraduna. Khongdram ibemahal na hai. Manipurda thokliba lan asina miyamda kham thengna awa saitheng nanghalei. Imphal area singdadi lan asi leitabaga mami tari. Adubo chingkhong singa singda lariba singdi. Ngasi phawba lambida ahing yarektuna awaba kaya ama khangli. Similongi fibamdasu kham thengna soanduna awabada awaba oiribani. Tufam chafang khangduni leiringai serak asida khulngafa singbu fanaba hotnarakliba thawong chatharakliba si laibak chibani. Kuki singna maitegi area da kapsilaktuna landarakliba si Assam Rifles khut yawi haba mayek singna takli. Assam Rifles laukthokpa haiduna mamang oibi kayana khwangchet masi langduna sokpa siba kiduna khongjang kaya ama changsilakli. Masigi saru ama oina poyei leimarol Maira pabigi masa oina khumbomda leiriba Maira pabi sing loyalam apumba nupi lupso mapung phana khongjang asida saru yari haba wafam phongdorakli. Aramba tawba sing kangkhatpada thongna phawbagi mahutta asumba tawbada thongna phabiyu. Desam Aramba tawba sing kangkhatpada thongna phawbagi mahutta asumba tawbada thongna phabiyu haina Democratic Student Alliance of Manipur Desama thadorakpa chero amana phongdorakli. Chero asin hai Board of Secondary Education Manipur Bosem ki authority ki mathakta haujik miyoi ahumna chaba inquiry committee amana inquiry chathariba ase loichnuna mara laiba singi mathakta cherak pidriba fawba Bosem ki employee amata atopa department da transfer tawthokiba yaroi haujik chathariba inquiry ase numit kuni ki manungda loisingadabani hane Manipur lenga ki education department na order thoklavasu tha ani phajilaklaba fawba da loisinbagi mami tadrei lagliba July 18 fawbagi manungda inquiry loisinduna Mara laiba singi mathakta cherak pidrabadi Bosengi manungda aramba thabak thorom kya tawbada chenariba masak naiba thaupuba sing maming mathaga konana makhoina tawriba soiba sing adu laiba mayamda phongdolakani Bosengi ayaba yaugna officer kharana masa masagi apambada tawningba tawduna thabak kya kanglongi wangbada tawre lupa sina haukiba me taraga tarukta laibak miyamda thamjakhrai Manipur lengana maru on education department na desamgi wafam sing aduba maram chai khanduna me kunda Order ama thokuna miyoi ahumna saba inquiry committee ama semke committee asina numit kunigi manungda inquiry loichenduna Manipur lengakta report pikhatnaba khanganke hauji phawba inquiry loichenbagi wafam desamna uba phangde numit kunni haibasi hapta kaya tha kayana sabano haibadu education minister amadi commissioner na miyamda sengdou inquiry asi matam chana loichenbagi mahut bosemdagi officer ama huran nolada transfer tawthongnaba hotnariba asi education minister na khudakta lepkadabane Inquiry loraga inquiry report ke matung ina mara laiba sing cherak pidriba fawba kanagama miyoi amata bosemdagi transfer tawba yaroi cherak fanglagani kibadagi natraga minister chenarakani khambadagi officer sing transfer tawnaba honnarabra haibasi lup asina chingadaba ngamde numit kunigi manungda inquiry loisingadabani loinana lengang report pigadabani haibasi education department na haksina lawpiyu leba miyamgi thajaba manghan bigano haibaga loinana Mara laiba sing cherak piyo haina chero asina makha tarakli